Manipur thokliba ungkhatnaba asiga mari leinana Ministry of Home Affairs na baton torokpagi matung inna ngarang Federation of Civil Society Organization Fox Manipur gi President BM Yaimasa na luchingba mehut team amana ministry gi makok thongba official singa unakre Manipur gi oiriba fibam ase hena kupna khangnabagi damak point wafam singi mifam aduda Fox na thamki hairi Union Home Ministry gi official singa unakhiba adugi matangda Fox na thadorakpa cherolamagi matung inna chahi asigi March 12 da Ministry da pisinkiba memorandum adugi machang oiba wafam singda yumpham oiraga Manipur gi housing oiriba fibam ase hena wakhal tanabagi damak point manga gi wafam da khanabadagi damak Ministry da thamki Fox ki maikai dagi thamkiba maru oiba point sing adude moral reframing rational for reframing, framing the denial, conceptual reframing, amade operational reframing asini. Cherola duna hai cookizo singna chapchana same saraga, kumza listingani kulhumdoi ge me ahumdage chatharakpa irang ase cookizo miyangi mathakta maitei singna tamthiba lichat chatpa oina uhannaba hotnarakliba wakhalon adu lenga kamasung security force na makhata na yengduna leirabade thokliba irang ase hena khudong thiningai oiba amasung loishinba ngamdaba fibam mayok nagani irang ase kumza listingani kunmari ge loishilakpa saruk fawbagi manungda cookizo singna mangjongna na ningthijana sem saduna chatharakhiba thodok adu kupna nainaba mathau tai thokliba ungkhatnaba ase ikuikuidana Indo-Myanmar border da hongkibaga loinana mafam aduda Kuki National Army KNB fraction amasung Maitai underground group singi marakta khud thoknabagi pau leiba asina takpade thawong ase ngamkhai lanna Myanmar amasung China ge khud yauraga chatharakpa oigani haibadu takle Kutlai paiba Kuki Zogi group singna semjin sajinba wari sagatpaga loinana chatharakliba tactics technique procedure amade Kuki Zogi CSO singna wari sanat badagi handokhiba asina ungkhatnaba asi henna lusil hale masimak irang loishinba yahandanaba khuzil thorangni maduna maram oiraga miyamna lengakta thamlamba thajaba pumba mangsilakli masiga loinana makhata na waroishin puraknaba hotnabada khudong thiba mayok nahale lengaki official singna kayarak hana separate administration natraga union territory gi demand asi yaroi hairabasu kukizo singda mayek sengna khanghan birabate thokliba ungkhatnaba asigi waroishin purakpada hena laihangani Makhoina demand tauriba ase lengaki maikai dagi mayek sengna khanghandabana Kukizo singna makhata na dumak demand tauduna leibani karigumba hiramasida center na mayek senghallabade maitei singi wakal da so ungkhatnaba ase loishinabagi wafam lakani haibagi thazaba leibaga sigi tongan ba political luchingba singna toina haiba wafam amada Manipur thokliba ungkhatnaba ase matam kayadagi leiraklabani haina phongdokliba ase chumdaba amane wakhalon ase hongdokadabani Maitei amasung Maitei Pangal Singgi Marakta Kumza listing amaga chamapan Mariputara humdoida thokhiba Kanglupki irang adu natana Maitei Singna ngasi faubada Kanglup maselgi ungkhatnaba amata yausindana lakli Pumnamagasi yenglaga haujik leiriba fibam asida waroishin puraknabagi damak thabak yengsinnaba mathau tai tawgadaba poram sing mayek senghanba amade makhata na pamdaba thodok sing thokhandanabagi damak chapchaba thajaba piba mathau tai haiba wafam thamki haina cheroladuna palli